Electric na singbadagi kuki ani sire amana sokle Sandel district ki Fuikon Turel manakta kuki macha ahum electric na singbadagi ani thodok thokpham da sire amana Suruchanpur hospital na laikatnari maini singbagi thodok asi Fuikon Turel mapan da uyanbagi thabak chathabada hasty line da thengbadagi electric na singbadagi sibani laikhidraba mi ani adudi Paumilan apokpa goblai thang laifam saji tampak amasong ngamkholon kawi kholen faidagini hairi Philips khongsai amadi hemkholon anina SDPO Anand hatpada makhugi khut yawi haiba yajakhre Moregi SDPO Singtham Anand Kumar hatpada Chennai haiduna Manipur Police na faduna judicial custody da thamliba Philips ke khongsai amadi hemkholon mante anina SDPO Anand hatpada Chennai haiba makhoi anina masana yajakhre Inside Manipur New Battleground, the border outpost of More Haina Mingthonba scroll.in gi pauga Mari Lenana, Manipur Police na social media X Tathadorakpa, Sengdok Waran gi wafum asi Fongdorakibani, post adugi matung inna Mamang Sahida Kuki militant singna SDPO Anandbu Eastern Science School gi ground da sniper na kaptana hatkraba matung da sahi asigi January taraga mangada Philips amadi Hamkhalan Nongmai amadi Nongmai Maruga Konana Makhuising adu phakibani Makhoi anibu mari leinaba court puthok matung da nimit taraga mangani police custody da thamduna interrogation chathabada makhoi na SDPO hatpada makhoi anigi khut yawi haiba yajakhibani madugi matung inna case asigi ayona mari leinaba court da formal arrest taunanabagi application fine tawraba matung da court na formal arrest ki ayaba piraktuna judicial custody da fajin khibani scroll.in gi news article asiga mari lenana makata na sengdok laduna more da normalcy hanjanba haurakle haina khanaringai da Kuki militant singna attack chathaba haurakibani SDPO Anand hatkraba matung January taraga tareta Kuki militant singna RPG bomb amadi sniper sizinaduna state police force ki mathakta landaraktuna police personnel ani hatki tarekna soan ki amaramda organization kharana Moredagi state force loktho haina demand tawriba sigi matang desu Manipur gi mafam atay yauna Moreda law and order ngakpa haibasi state government gi mathongni state force na Moreda Yummai Thaki haina article aduda siriba maral gi matang desu FIR lokotuna thijinba hore thijinba aduda state force na Yummai Thaki haibi khudam sangdam amata fangde nomit aduda Kuki militant singna landarakpada Yummai Saki badu security force singna fire tender amadi loken singi matengalana na mutat ki haujik shumorebu tangdu leitana leinaba makhata na state police amadi atopa security force sing punsin aduna sokthaba leitana hotnari